Manipur Top Channel की माइकैदगी स्पेशल वीडियो खतंग पुदुना लाक्सरी मैम लोइफुक तमिनसी मैम द शेयर तौजरकी अहानबदा तनबु तंद्रबदी थबक सुफम वातना लई थबक त चिल्हाउ थीद्रबदी थबक सुबिरोलाउ ngaktani उ यानबमी अखोगी खुनाई मणिपुर सिद हिंगनबगी लानफमद मखल मखा कयागी थबकसिंग सु नोमदुना पुंसिगी लानफमद लानथेंगनरिबा मियोय कया लैरि मखोयसिंगी मनुंगदा उ यानबमी ए वुड कटर हाइना खंगनरिबा मियोय अमसु थौबाल डिस्ट्रिक्ट की मनुंगसना वंगजिंग अमदी लमदिंग खुमनथेम लाइकाइदा लैरि उ यानबमी ए वुड कटर हाइना खंगनरिबा अथोकपम ngawsa maitai sei kuntraga manga thawbal district ki manungchanba wangjing lamding khumanthem laikai da leiba laikhidraba athokpam borsing amasum apokpi athokpam ongbi memeton ani gi ani sub masani masul manaw mari gi manungda masi ama manaw nupa ani lei masi amadi manaw nupa luhongkhre apokpa mapana thabak su nomduna imung puduna makhoi masul manaw singbu yokpi thakpi duna lakhi kumza English singani gini pa nagina English singani ga mapan adu waidagi marksu apokpa mapagi mateng pangboina laikai da khunda amadi khunthang nani ba khul singna sattuna migi u masa thaba u masa yanba karigumba matamdana singjang sijinaduna u yanbiba karigumba matamda louhida kapiba tawduna honarakhi ahangba matamdana Manipur gi saknairaba film director Ojit Babu Ningthauja gi makhada Manira Mobis ki crew member oina film number yorki film banner asigi laikai lalumba laiza tomthin amasum korongan ba ahanba amasum ani subada matek oina su acting tawba phanglakhi haina pauchi asigi paumi unabada ngosana phongdorakhi mahi masil gi lamda class 10 phawba tamlamlaga imung manungi sel thungi phibam sadabana class 10 gi examination thadana tolakhibani apokpa mapana kumza English singani ga taraga humdoi October thada Taibang pan thadok tuna satkibana maram oiraga hingnanaba honabada u masa thaba singjang sijinaduna migi u yanbada mapung oiba sinpham lomda thabak surakhi atai matamda aphangba thabak suduna asum lakhi singjang sijinaduna u yanbagi thabak asina hena warakpana maram oiraga khara khaji pangal wadana u yanbagi thabak asi tawrage khana kumja English singaniga taragani pangi ahoba sarukta mahakna thabak suda phanglakpa senpham aduna more digi petrol handuna sijinanaba u kaknaba machine ama lupa 3,900 piduna lairuraga u yanbagi sinphamasi mapung phana thabak suba horakhi u masa thaba matamda u gi matungina lupa 100 dagi lupa 900 phawbudi lawi u yanbadana lupa 900 dagi lupa 1,000 phawba aduga u yalaba matungna u adu makak kakpinamu hairagana lupa 900 dagi lupa 1,900 phawba lawi u yanba natraga u masa thaba haiba asisu araiba thaba amadi nate kanagumba miyoi singna magi mathau tabagi matungina u yalibani u yanba matamda yum kaiga yamna naknaba karigumba u adu yanduna turakpada u yanbagi kanglon soigi batarabadi u adu turakpada yum kaida sokadaba kaya amasu yawbana maram oiraga u yanba matamda hektamak yanbasu yade wakhal khara khantaduna kadomna tuhangadage haina khanbagi mathau tabasu kaya ama yawi u yalibani haiduna hektamak yanbasu yade soidana migi yumda tasinbadagi yum singba phawba yawba mayam ama lainaribani maram aduna u yanba hairiba sinpham asisu araiba amadi nate adumapu hingnanabagi lanphamda u yanba u masa thaba haiba asida mapung oina sinpham ama oina thabak tawduna ngasi phawbada lakli sinpham asigidamak asangba u kaknanaba machine thangjau thauri khusu khulai pumba mahakna loina leijare u ama yanbada yangadoriba imung adudagi karigumba khusu khulai amata puthok mahakna loina buduna satpa ngaktani mahakna tanjaba selna mahakna u yanba u masa thaba satok jasin tawbra sijinaba gari masa SS mina thaunaramba ama lupa 9,000 na leiduna semjilaga sijinari u kaknanaba chinana saba machine lupa 5,900 amasum lupa 3,800 piba machine anisu leiduna leire punna u kaknanaba machine makal ahum leire lau singu bagi matamdana lau hidak kapiyu haina adum haibirakpa matamdasu maki lau hidak kapnaba pam nangalda pobi ama leiduna thami pam adu puraga migida lau hidak kapa dum sali lau sangam ama hidak kapada lupa 100 dagina 150 phawba lauri haina su phongdorakli
ngosana hai mahaki manau nupa amana yum pale mahakna sekon gi gari thauri aduga manau nupa aton baduna seksuri mahaki apokpi mama memeton masan nungairaktabadagi kumja inglising ani ga kun gi ahauba sarukta doctor da layeng rupa matamda lungs cancer oiramki tha amarom rims layeng sathaba matamda manipur lengaki chief minister N Birena haudokpi khiba chief minister ge haksil ge tengbam CM HD card pibana maram oiraga yamna sauna mateng pangki masimak CM Biren bu thakasari haina su phongdokhi apokpi mama tha amarom layeng satharaba tungda masa khara phagalakpadagi mayumda putharaki amadi marak doctor checkup tawduna lakhi malemgi lebak kyar COVID-19 virus sandorakpadagi manipur matam sangna lockdown tawkibana mamagi checkup satpada migi gari waibada khudong saraktaba athu akai gari waithok wasin tawbada awaimal asum tingsilakpadagi sel thungi phibamda hena salakpadagi mahakna tanjaba senpamdagi lupa lising yankai piduna Maruti 800 amasu leiduna hotnari mamagi layeng sathabada CM HD ka na konsindaba vitamin amadi atai hidak langthaksing mahakna hotnaduna ngasi pawa lakpanina awaba masu oiri adubu u yanduna thabak suduna mamagi layeng daba yati khanna sokthapa leitana hotnari karigidamak police ki natragana IRB gi fizol setlibano haina hanglakiba wahangi pakumda ngosana haiki mahakpu miyamna hek uba matamna u yanba mini hairaga mahakna set chariba fizol adu ubada miyam hek nokningba phaunaba miyamna ngahak noklabadi awaba kyasu kaukthokhanduna awa pothajaba oisanu haibigi wakhalon amaga loinana setlibani kanagumba kharana mahakti u yanbagi star karaba male haibna singba hairaga ngahak nokhibaduni aina pamjabadi aina police ki natragana IRB gi fizol selibasi aranba mong sijinabasu nate sinpham ama tawrabadi madugi chapsaba fizol ama leifam thokpani khana ma ki sinpham aduda setpada nungaiba mongsu oiba furit khong mayam su panba police ama sum IRB gi fizol asi setpani fizol sing asi mahak pu nungsibiba miyoi singna makhoi na sijinarambadagi makhoi na sijinadana leiraba sing adu mahak pu nungsibiduna pibirakpa ngaktani fizol sing adu mahakna amuk semdok simjin tawraga sijinabani atamnana tongana tubadi amatnati police amadi IRB singna nongmai maru hapagi khawgi mongda yaliba polam sing adu kerosene thaknaba ising thang amasung u muthakta kaduna natragana thabak ngak suringai isai tananaba audio player na singba polam ngaktani haina sukmang phundorakhi lamdam asigi miya maru oina naha singna kari wakhalon phungdokningbage haina aikhoigi paumina hangki wahangi pakhomda ngosana haiki aikhoina tandrabadi thabak sufam leitana lei maru oina naha singna thabak sufam nompham leite haiduna kongaunana leiba matam manghanba amadi mayai kaba chinjakta laisuduna leibigi mohota aikhoigi mangda taduna leiriba thabak sing thijaduna punsi sintha pangthoklamsi thabak suba tanba mi sing khaktana thabak sunaba leitabani thabak suningba migidi thabak wati thabak sujagi haiduna aikhoina thabak thirugadaba sunate mahakna atanba leitana u yanba u masa thabna singba thabak kya tawzaruba khara sina mahakpu nungsibibadagi mahakpu thabak subidrulaw haina kaubirakpa ngaktani mangna thabak yamandana satpa ngamdabasu mayam ama yauribani u yanba u masa thabagi thabak si kari lamdam singda tawbage haina hangbada ngosana haiki haujingwaki oinadi mahaki leijariba gari masa SS asida khusu khulai loina puraga satpa oibanina yamna lapna satpa sungamde Thawbal district ki manungdana ayambani Imphal gi mafam khara dasu satpadi satli adumainama yamna lapthokhiba mafam singda satnaba haujingwaki oinadi khudong saba leitri aduna matamgi awonba matungina Manipur gi mafam singda satnaba honarakpasu yai hainasu phungdokhi haina pausina makhatana phungdorori du myam sigi video si yengbiba loira matuna myamna kari message pibi ningba masung myamna kari wafam thamningbagi habdusna comment box ta thambiramu. Thank you.